थावल चोंगनबकनी हाइदुना लंबी थटलगा सेल खाइरगा चिल्ड्रन होम द ओइना मतेंग पांगख्रे कुमसी चहीगी याउसंग मरी लेनना निंगथौखोंग खा खुनौदा लेबा अपुनबा लैसावी सिंगी अपुनबा चनुरा टीमना थावल चोंगबगिनी हाइदुना लंबी द थटलगा सेल खाइरगा थमनापोकपीदा लेबा ग्लोरी चिल्ड्रन होम द ओइना मतेंग पांगख्रे हाइदि मतेंग पांगखिबा पोटलमसिंग अदुदी चेंग बैग अमा आलू बैग अमा अचाथाव तिल अमनी मतेंग पांगलिबा असि कना लेजद्रबा अंगांगसिंग असिदा खजिकता ओइरबसु तुंगी लंबीदा माइ पाकपा ओइनबा हाइजदुना ngamjaba mateng pangbani masidagi henba mateng makhatana pangba ngamnaba honakhigani haire loinana topa paw amana yauksang kumaida mayai kaba chinjak sizinaduna tungi yumbida akaiba pidanaba honaminasi ningol club mathong huktaba thokdok oina Imphal East District ki Porompat Police Station ki manung chana leiba Bambo lekai mangi makhongda leiba BS Club na sinkiwa yauksang sport ka mari lenana pikliba nupi masa sing yauna nupi sing na surup thakpagi athoi ahen tanaba asi yamna moral yaudaba amani hairiba club asi mari lenaba department amadi law enforcing agency singna kudakta logi oiba kanba charak pigidavani haina su phongdokhi loinana makhatana yausang sport pangthokpada asigumba mathong huktaba thabak asi tawdanaba club organization amadi miyamda secretary general ningol club hairokna appeal tawrakli